खुरुमजरे Times of Manipuri के अवल न्यूज़ में ताबीब सिंह हनरी ताई नामना तरमदौजरे हौजिक फाउबुगी मरु ओइबा पाउसिंग मियामदा पिजरे ngasi ayuk more ward number 7 8 amadi 9 da kuki khutlai paibu singda Manipur police commando singda ambush satharakhrai nakal animakta akanba maung da khut thoknare press na fangba pawamagi matung inna ngasi ayuk pung 9 ga minute yang khairum tabda more ward number 9 amasung more ward number 7 da kuki khutlai paibu singna Ilora hotel more high school road kanan veng amadi chawang phairom dagi commando singda nongmai kapsinduna attack chatharakhibani Thaudok aduda nakala dimakta akanba maungda nongmai ground kaya kapnakhe nakala maromda Manipur police ki special commando gi SP amasung osina luchingba team amana more ward number 8 ki lambi da patrolling chalingai da kuki khutlai paibu singna ambush ta tharakhra haire security force ki maikai dagi su akanba maungda khut handuna nongmai kapnakhrai hauzik fawbagi oina asok apan nangbagi paudi laitre haina su pawasina makhatari Haukiba chahi kumja lising ani kunhumdoi da mayol na sinduna December kunda Kangladagi khongsan ba haurakhiba yaifa khongchat ki ngasi kunni janba numit ke oina singzamai pisum thong makhong da leiba Manipur college dagi lamthaduna wangkhai da leiba maheubam lampak fawba chatkhrai khongchat asiga mari leidana mayol gi convener Asem Prince na hai khongchat asi numit kunma thoini jup na pangthokadaba khongchat amane hayeng January 10 da Manipur University da khongchat asigi aroiba pandungpham oiduna miyamgi oiba mifam ama pangthokane ngasi irai chapum namakda thengnari ba singnaba sing ase matau karab na mayok nagani haiba asina khongchat asigi maru oiba pandamne aikhoi gi laingak lon amasung sanmit lon da piri ba chaitheng kaya asina maram oiraga ngasi de aikhoi gi khunai asi mipal tangba khunai ama haibedu oire ngasi di aikhoi gi khunai asida maitei gi mising yamna hanthare maram asina aikhoi mising hengat hanba mathau tare mating lairaba furup ama semgat pada mising yambagi tangai fadaba lai haina so mahakna phongdokhe population is power habase aikhoi ningsing ba phai habase thamjage masida miyamna wakal khantaduna aikhoi gi lairiba population je population planning tawai matam do ore family planning tawai matam nate aikhoi di population planning tawadamni apika furup ni loinana aikhoi gi khunai is dinga si kaithadikliba se population gi achoba wafum amma lai habase miyamna thamjage akoina lamsang khukchada si laksa matam da na yeta laibiriba khulsing lekai singi imai bel chinnaw hallaman khwai ki wingna taram opiramba aikhoi gi maikai digi thagachaba amadi aikhoi gi maikai digi noluk puchari miyamna asumna support tawbiba अखोगी थमोइदा हानिंगा लितना हराउजे मदि अखोगी पंगल लोक्सिंग हापी अमसुंग अवनबा मणिपुर अमा खुनाय अमु ओननबिनमुक्ता अखोगी यावल योम सागमिन मतमदा हाइरिबा मियाम खुबना सरुक यामिनसी हाबजे मियामदा थमजरी Alumni DM College of Science 12 1996 and 1999 TDC batch na sinduna Ithai Khunau Government High School da hangba relief camp ta lairiba singda lem da laing bagi camp ama pangthokpaga loinada tengbang polam kaya su khuchna krai lem na laing bagi camp adu da pediatric medicine amadi agi doctor manga yauna pangthokhiba health camp adu da mid ki anaba sing su check tawkhibaga loinana mathau taba anok kaya su lem da pikhe Relief camp aduda leiba angang sing so blood group khangdok naba test pangthok khibaga loinana tongan ba laying kaya su chathakhe loinana mathau taba hidak langthak sing so lemna fanganke masigi mathakta diabetes ka loinana relief camp aduda leiriba sing de so hidak langthak kaya pi khibaga loinana apikpa macha chenbi nupi sing de so mathau taba polam sing amasung mahairoi sing gi mahai masin tambada changba polam kaya so tengbang oina khochinakhe Look asigi member amasu oiribe Janims Hospital gi Department of Medicine DM Hematology Medicine in charge Dr. Idom Anil Nahai Health camp asigi punna kumbi maikaida ahum suba oina pangthokpani Relief camp asida leiba singna thengnari ba awaba khudong chadaba kaya asida DM College ta tamlakpa mairoi singna punsinduna Manipur da thengnari ba awaba kaya amade relief camp ta leiba sing asigi damak mateng pangbani haikhe अखोई मखाता नदी अखोई हेल्थ कैम्प सिगी मथक्ता अखोई लेरिबा हेल्थ कैम्प नत्तबदा अखोई लेरिबा अखोई इनमेट मयाम सिदा खितंग दसु मतेंग ओइबियाबा सेल गी मतेंग पांगगा अखोई मरु मफांग मयाम यावरी मोइना अखोई मोइगी फिसा लोन सादनी खंगते मोइगी
handloom की मोगी हाई स्किल डेवलपमेंट की मतंग दा दि लोन पीबे यानबा अदुम बगी माइगे रोम दसो कोई जंक्शन न कोई होना चाहिए मसी साई साना डीएम कॉलेज तमजरपनी डीएम कॉलेज की छात्रनी खलगा अखोई जो डीएम कॉलेज की मीनी एट द एंड ऑफ द डे अखोई मणिपुर कुंबनी अमतनी अदुना अखोई मणिपुर वार मतम सदा अंगम खरादी अखोई की डीएम कॉलेज की एलुमनी दा अखोई समायना उनझल लगा मयाम से खर मखै दु मतेंग पांगसी ना कोई थोकजरपनी कुमजा लिसिंग अनि कुनुमदोगी डिसेंबर 19 की कुंट्रा फाउबा ऑल इंडिया स्टेट गवर्नमेंट एम्प्लॉइज फेडरेशन AISGEF ने सिंधुना कोलकाता की सॉल्ट लेक पांथोखिबा एनुअल नेशनल जनरल काउंसिल की मिफमदा सरुक याखिबा सिंगबो मणिपुर गवर्नमेंट सर्विस फेडरेशन जिरीबामना हराउ तयामना ओख्रे तरामना ओख्रबा मियोई सिंह अदुदे मणिपुर गवर्नमेंट सर्विस फेडरेशन जिरीबाम ब्रांच MGSF की एडवाइजर चिंगा खम धीरेन्द्र एडवाइजर सनासम लालमने मेंबर थौनाउजम इबो पिसक अमदे मेंबर सुकुमार चंदाने नाकलमरोमदा ऑल इंडिया स्टेट गवर्नमेंट एम्प्लॉइज फेडरेशन AISGEF की एग्जीक्यूटिव मेंबर सिंगी मरक्ता MGSF जिरीबाम ब्रांच की एडवाइजर चिंगा खम धीरेन्द्रबो हाबलकपदा MGSF जिरीबाम ब्रांच न थागतपा अमदे हराउबा फुंदोरक्ले कस्तूरबा गर्ल्स हाई स्कूल पांथोखिबा मिफम अदुदा MGSF जिरीबाम ब्रांच की प्रेसिडेंट A सरवजाना मिफम मपु ओइखे थौरम मदुगी सरुक अमा ओइना AISGEF ने सिंधुना कोलकाता की सॉल्ट लेक पांथोखिबा एनुअल नेशनल जनरल काउंसिल की मिफमदा सरुक याखिबा एडवाइजर धीरेन लालमनी इबो पिसक अमदि सुकुमार चंदा न मरिक चुंबा पाउदम पीखे इंडिया की मफम कयादा ऑल पेंशन स्कीम चटनबा हौख्रे स्कीम असी चटनबा हौद्रिबा स्टेट सिंगदा चटनबा हौनबा अकनबा मौंगदा होटनबा लेरे हाइनसु मखाताना फोंदुखे हौजिको एनदी अवरली न्यूज़ मतांसिदा लोइसिनजरे मिलेंग ताबीबसिंगबो अमुक हन्ना खुरमजरे।